ILP की रूल एंड रेगुलेशन की matangda assembly da khana hobu chungani khana duna state sigi phagada ba kya putho hausi haina han gi chief minister okram ibobi na paumi singa unaba da phongdokre babu parada leiba ex cm gi quarter da paumi singa unaba da CLP manipur gi leader okram ibobi na haiki hayeng phamgadoriba assembly sitting ase AST reservation ga mari leina ba ratify tawna ba khakki oina phamba session ni hai adubu yarabadi ILP gi rule and regulation gi khana na ba tanja pibi State sida ILP chanahan bahai base matam sanga demand tawduna lakpan chanaga doriba kanglon ado lamdam sigi miyam amasung state sibu protection pi na ba chap chaba kanglon ama puthokduna chanahan bagi tangai phadaba lei ILP hana na chana khraba Nagaland gi su state atu da chanariba ILP system ado khara rule and regulation semdok semjin tawbagi tangai phadaba lakpadagi review committee ama semduna report putholaga India government ta thaba laikre ILP chanariba du da ahoba mayam ama leire haibadagi asigumba committee semduna report ado government of India da thari state sida ILP chanaba matam da su lamdam sigi elhumi sing amasung state asibu ngaknaba chap chaba kanglon sig yahung na ba hona ba tangai phadaba lei state sida ILP chanaba gi rule and regulation sembada indigenous people amadi permanent resident haibagi matang da chap chaba definition adu pidi ILP chanaba tarbadi yamna kupna chana kanglon ama semduna implement tawba channa paramilitary force amadi central service tawriba singi imung manung sanglakpada ILP yaudrba su yagani hai adubu Manipur da posting leibagi matang da pande central paramilitary force natraga central service tawbagi imung manung natraga mari matani hairaga masing lakamdana sangsilaklabadi kari phibam lakadori state asida mahi tamba lakpa singna mahi tamba matam aduge ILP gi permit adu lauraga mahi tamba loiraba matungda amuk hanna sizin naram gadoribra haibana singba yauri ILP chanaba haibase yamna maroiba amani adubu rule and regulation ado yamna ningthina khana neinarga puthokpham thoi assembly da khana na ba wafam thamkhibani adubu rule ase semduna order thokhe makha tana kari tawba yabage haibado yamna kupna khana ba siang democracy gi mahaudi opposition amasung ruling khanaraga puthokadabani leinga ki phana ba hairakpa matamda shaupham thokte Manipur ase apik state oibana mapandagi lakadoriba mioi singdagi ngak thokna ba chap chaba chana kanglon kaya do semau bu changi haina su mahangna phongdoki paumi singa unakhiba duda congress ki MLA kaya su saruk yakhi aroibada Paobilai news reader gi video yengi ri khuding ma po thagachari